Muktada Tamdi Time Screen YouTube channel asibu yengbiriba amadi tabiriba singbu tarama okchari mathang manaw naina channel asina sandokjariba malem sida thokiba asengba aki tungjunglaba thodok kaya da yumphomuduna wari dubu mayam da lijaba sida mayamna loiba phawbadang tabinaba amadi channel asibu support tobinaba mayangi maphamda hajari soiki langkhiba kaya yawrbasu ngakigani mayam hoji wari puna taminarasi ngasi oina thamjariba wari sigi mamingdi phatraba lai shaitan gi thawai wari sida paliba shaitan hariba lai asi Christian Islam amadi Judaism singna thajanaba hameng natraga yawgi makoksu panba natraga miyoibagi saktam oiraga machi panba isorgi mayokta laiba phatraba lai singi makokni masigi angangse amu hawrene angangdugi mabo saibotuna saung khanglaw lore ahingjida ko masigi angangje phamungjida chonggi sanareba mu madudagidi Saibatugi machanupa Frank Saibatuna mamito lawthoktuna mahaki chahi mapin suragi machanupi Barthatuda chari sanabdu tone tummo thenge thawai mana tahanmani po angangduna dikkan haje ahingjida maha amu aigi phamungjida laeba masida po hairibasi masa singbu yengsilliba parents singbuni English lona sijinaba Parents are watching haiba wahisi asambani masa faraba chimi nupa Frank Saibatuna atamnana macha nupi gi bedroom duda changchelami aduga hairami ai hoji nangna preng tawbagi matam nate ko ai ju khangi na nama ga loina phangdre haba aduda masi hairaga wadu ngangba loisandringeida mapado mami lokthokduna mamni tawba chingdonduda lairiba makhoigi ugi yum manung oiriba masanupigi ka tuda munna yenglam masanupigi phamung makhongdu laimaidigi insi khara paikhallaga malangda paiduna laibudu ure adudagidi amu kurup kadak nariba laimaiduda khangta taraklam aina haidra rawanda masi aina tawba natena piklibi Barthaduna piri haraklam Frank Saibatna phamu makhada yam chiksina yenglam thawleitaba chimi nupa macha singna hariba preng tawnaba semlamba tawramba yai haina khallaga yenglam adubu kanamatadi leiramdi ikhang khangawdana phamungdo amuk paikhale amadi hanadagi hena wakhal khiram ingak ngakna mapado phamungduda songkhatlami aduga nemthanaba kanna namtharami ahenba force amadi arumbaduna spirit thawaidudadi karisu awaba oiramdi phamungdo minute kaya adum pairuna lerami amadi matamduda imung manungi miyoi singduna preng ni khanna preng ki horpham koithi thirami adubu karimata thengaramdi makhoina leiriba maphamsi St. Charles, Virginia gi manakta leiba Wellins Creek hariba maphamdudani hapta tarumu hena yam langtakna mogum Barthagi phamungduna paikhatpadu lamdugi singmi singna Saibat ki mayumda tawribadu angakpana thallam amukhakti yamlaba singni lawmi laiminariba singdu Frank Saibat ki da thokliba phamung paibadu pulop laimaida tanaba yanba amadi namthanaba honabadu yawram adubu Barthana Samson gi thawai haina kauriba adunadi mayamdu karisu awaba oidana yam laina phamungdu paikhat hallami
Masida amuk Samson haribisi yamna kan thawba nimitkum pangal leiba laya magi mamingni. Matangi matung inna Barthana mahaki mapangal leiraba thawai duga pau phongno baharok lama. Mahakna mantra sonbagum machinda murum sonduna nomu big haibada magi phamungdo yam tamthina kadura hanjin thangat thada tauram. Asigumba mahausaga manadaba thawongduna ingtham tha matam chahi lising ama samapan kunsai pan haibidi 1938 yorokpada Barthadu masa yamna sokchillam. Mahaka loinariba thawaiduna pamjabadi angang dubu ahing chupa tumhandaba masi. Physician amana angang dubu hospital amada pukhatnaba haiba matamdadi angang do masa pummadu kuchu tapet tare amadi phibam yamna sokchalla. Newspaper singda piklibi chingmi angang dubu sarang nabi Bartha haina tek tawduna I paw kaya phonglam. United Press ki reporter amada nupi masaduna mahak thawaiduna mangondagi satkibudu pami haina su phongdoklam. Frank Sabana masi jadu mantra tawani haina thajarami amadi mayamna asumna hairami. Karigumba asigumba jadu mantra ki potse tasengna laiba oirabadi aigi isa nupida maduna tohanba soidan oigani thajai. Masi bud preti oira Masi jadu mantra oigani maramdi aikhoina madugi horofam oiba yaba kodimang loina thijala. Masida mahoksagi oiba pota karimata ahongba amadi explain tomingai leiti. Hospital matam loiraba Barthana yumda halaglaba matamdadi hanagi thawduktu amuk hanna thokidre. Masigi maramda thijin humjinba kharanadi madu mi otpa bhut amana tawhanbani haina thajarami. Singi lamda mafamduda khundariba kayana madugumba thawduktubu phatraba lai satan hariba duna thohanbani haina thajanaki. Masini ngasigi oina mayamna tahanjariba warisi. Mayamna wari asibu like, share, amadi comment tawbiramu, amadi hana channel asibu subscribe tawdibasina subscribe tawbiramu, amadi bell icon su nambiramu. Mathangda anawa wari ama puduna laksage madu phawbadangni mayamna ngabiramu, ngasigi oinadi mayam kainarasi.